Wahang hangbana wakhal khalhalli. Wahang hangbana paukhum phanghalli. Paukhum phangbana chamamnaba kokhalli. Wakhalda leiba chingnaba amadi khangdabasu loisilhanduna wakhal nungaihalli. Pikliba ichasingda mama mapa ama oina aikhoina numit khudingi instructions kaya pi si tawganu sina phai sina phate si tawba yai sidi tawganu yade haibna chingba instructions singsida isa singi masagi oiba wakhal khanjanabadi yauhande aikhoigi wakhal amadi warep sing tamak makhoida robot amada instruction piraga chathanbagum sijinnari adubu aina khaliba singsi mi loinamakna khandabanina aina khaliba wakhal sisu lalamba yai haibasi khangbiyu isa singda instruction damak piraga thabak thoram sing tawhanbana makhoibu achumba amadi afaba maikaida lamjingbani khanbasi chumloi haijaningi 1968 ta NASA na Dr. George Land kowa scientist amada test ama tawhanki NASA imaginative thinking test natragana NASA divergent thinking creativity test hainachu khangnaba test asida angang punna lising amaga chatruk 1600 test tawada sizinaki hairiba test asida masagi chahi maridagi manga phawbada leiba angang chamagi manungda 98% ti genius level da leirami chahi taragi angang singna chamada kunthra haibadi 30% ta genius level da lei chahi tara mangagi angang singdadi hairiba creative genius asi chamada tarani thoi haibadi 12% tamak leikhi aduga adult oiraba singdana masigi level asi supnagi 2% ta hanthaki Dr. Land na mahaki findings sigi maram asumna thamki aikhoina sahi yamsillakli makhai creativity hantharak panati adubu aikhoina tamluriba mahai sing haibadi traditional education amadi khunai sina piriba parasing social conditioning sina maram oiduna hanthakibani school da angang singbu mahai tambiriba sidi achumba pakhum tamak takpibani amadi aranba tawhandabani masina divergent brainstorming haibadi thiba yaba khanba yaba option sing amata yenghande para ama chimpha puba memorization amadi rules and regulations haiba inbarom da khak chathaduna angang singna ningtamna khalamba wakhal singda apikpa nero oiba wakhal khanbagi option khak pirakpagini research asi chumilali amadi phai phatti haiduna neinaduna leirudragasu ngasi video sida aikhoina icha singi wakhal khanbagi creative genius wangna thamnaba pambai kharadang haijarake pambai sida wahang hangbiba changi icha singa wari sanabada hangba yaba wahang maridang haijarake nahaksu hangkhiba yauramba yai hangdriba oirabasu hobiba yai ahanba hangadaba wahang isa nupa natragana nupi dubu inakta kokshenbiraga amuktang wahang asi hangbiyu nahangna thawai nuaitaba mitkupta aigi inakta changningba phawbra wahang sigi pakhumdagi isana mama mapada emotionally safe haibadi saphaba mi ama oina lawi lawdi haibadu khangadoribani isana pirakpa pakhumda judgment pibiganu haibadi nangidu chumine nangidu laline haibiganu mahaki pakhumdu respect utpiu aduga ai isada kari ahongba changi haibadu khanthabiraga ahongba du puraknaba thabak thoram pangthokpiu ani subada isana maru oiba wa khara ingonda haiba matamda aina nangbu ningthina tabi ena khanbra wahang sigi pakhumdagi mama mapana soidana khangma ngamgani madudi isa singbu aikhoina tabi natraga tabide makhoigi opinion maru oi haibasi kaubiganu hera angang bu haiduna leithokpiganu ngaihakini kaujakini khanbiganu kaugalibasi aikhoini makhoinate makhoidi kaugande adubu hanjin hanjinchu haigande makhoigi request ama aikhoina tahodabada request haibasi tawdrabasu yai haina khankhini ahum subada aisi phone matam sangna paiganbra haina isa singda amuktang hangbiyu aisi phone adum metlaga leiba oibra haina hangbiyu masina mama mapaga makhoiga naknabra lapnabra haibadu takani makhoigi paukumda paide aiga adum lei hainaga khumlakpasu
ꯌꯥꯎꯒꯅꯤ ꯑꯗꯨꯕꯨ ꯀꯥꯎꯕꯤꯒꯅꯨ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯌꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯃꯇꯝ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯉꯥꯡꯗꯨꯅ ꯐꯤꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ ꯃꯔꯤꯁꯨꯕꯗ ꯑꯩꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯥꯎꯒꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯤꯌꯨ ꯋꯥꯍꯪꯁꯤ ꯍꯪꯕꯗ ꯈꯧꯇꯛ ꯆꯥꯕ ꯃꯃꯥ ꯃꯄꯥ ꯈꯔ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯣꯏꯗꯅꯗꯤ ꯍꯪꯕꯤꯌꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯁꯤꯌꯦꯟꯁ ꯂꯦꯚꯦꯜ ꯍꯥꯏꯕꯗꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯆꯥꯡ ꯍꯥꯏꯔꯛꯀꯅꯤ ꯏꯆꯥꯁꯤꯡꯒ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗ ꯉꯥꯏꯉꯝꯗꯕ ꯇꯧꯕꯤꯒꯅꯨ ꯃꯥꯂꯦꯝꯁꯤ ꯌꯥꯝꯅ ꯇꯞꯅ ꯆꯠꯄꯅꯤ ꯑꯩꯈꯣꯏꯁꯨ ꯈꯖꯤꯛꯇꯪ ꯇꯞꯊꯁꯤ ꯏꯀꯥꯏꯔꯣꯏ ꯈꯜꯂꯤ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯋꯥꯍꯪ ꯃꯔꯤꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯆꯥꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯪ ꯈꯔ ꯍꯪꯕꯤꯕ ꯌꯥꯏ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯏꯆꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯏ ꯑꯅꯤꯁꯨꯕꯗ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯇꯥꯅ ꯋꯥꯔꯤ ꯑꯃ ꯁꯥꯕꯗ ꯅꯪꯅ ꯇꯥꯕ꯭ꯔꯥ ꯑꯍꯨꯝꯁꯨꯕꯗ ꯅꯍꯥꯛꯅ ꯐꯣꯟ ꯄꯥꯏꯔꯤꯕꯁꯤ ꯁꯥꯡꯏ ꯈꯟꯕ꯭ꯔꯥ ꯇꯦꯜꯂꯤ ꯈꯟꯕ꯭ꯔꯥ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯁꯥꯎꯒꯟꯕ ꯃꯤꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯏꯆꯥꯁꯤꯡꯗ ꯍꯪꯕꯤꯌꯨ ꯋꯥꯍꯪ ꯃꯔꯤꯁꯤꯒꯤ ꯏꯆꯥꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯗ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯆꯥꯁꯤꯡꯕꯨ ꯂꯝꯖꯤꯡꯕꯤꯌꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯨꯝꯊꯣꯛꯆꯔꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯆꯥꯁꯤꯡꯕꯨ ꯂꯝꯖꯤꯡꯕꯤꯌꯨ ꯂꯤꯗꯔꯁꯅ ꯇꯧꯗ꯭ꯔꯒ ꯃꯅꯥꯏ ꯃꯁꯦꯜꯗ ꯇꯧ ꯍꯥꯏꯕꯗꯤ ꯌꯥꯔꯛꯂꯣꯏ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯎꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡꯁꯨ ꯇꯧꯅꯤꯡꯂꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ